मैम से लेसे वेलकम टू कक्चिंग खुकुमन हायरगा थारगा लेरेको अदन असिदा थोंग अमसे लेको मैम नालोय लालंबगी थोंग माले असिसे मैम से लेरेको होय टिक फार्म से मैम सिदा होय ड्रैगन फ्रूट की फार्म तौरीको थौवे गा निंग नि सुरो हे सिदा लेरेको होय तुरेन से सेंगाई तुरेन से Manglay Pagni Hello guys, मैम वो अहानबा मक्तदा तराम नोक्सरी अगेन आवोगी चैनल सिदा मैम ngaside होय कक्चिंगी लवगाय लंबियन गी चंगगा लेबा क्रेजिंग हाइना खंगना मखोंदो अदुइदु मैम चलागा येंगुसे कमाय तंगुनो दो पुन्ना मियंग तामिनारोसि मैम लेट्स गो मैम अदुना होय क्रेजिंग तमना संगिनजरी अदुना अखोयगी लवाय लमेंगी होय फजरबा मैम होय सोमसिना होय लबुक्ता होय चुजा मैम मा फार्म तौरगा लेरे मैम अदुना होय अखोयगी कक्चिंग खुमन अदुगी गेट मनाकने लेजैसे अदुना अखोय मांगमता लेरे मैम से लेसे वेलकम टू कक्चिंग खुमन हायरगा थारगा लेरेको अदुना मैम चंगसी सिदैने क्रेजिंग चंगदैसे अदुगा मैम द वा मखक हाइदो को हौरे क्रेजिंग सिदा को कोई नुपीसोय हाइना खंगनबा लाय अमा लै हाइसे लै हाइबनिना खिदंग मुदि कीबा हाइदोरा अदिदु फावे खोइ ngasi लाक्सैसे खोइ यामबा ngasi कुमारगा लाक्सबने चंगसी मैम कमाय तौनो दु येंगोरसे क्रेजिंग से कोई निंथौ पालैङैगी हिस्ट्री अमा ओइबा मफम अमासु ओइबनिना मैम दा सुम येंगहनिंगबगी दमका अदुगा मनुंगदा लेरिबा मफमदो अदुइदो खंगनिंगबगीदमक्ता संगजबने अदै क्रेजिंग हाइबसे आइना खंगबदा अमुक संगजत्रिको अदुना संगिंगबसे फावने संगुरसि अदो कमाय तौनो दु येंगोरसि Hello guys, मैम अदुना अखोयगी क्रेजिंग की थोंग लेबदो सिदा लेरेको अदुना चंगोरसे अदुगा येंगोरसेना असिदा थोंग अमसे लेको मैम हाना नालोय लालंबगी थोंग माले असिसे पिक्तु पिकना ले सिदा लेरे अखोयगी सेंगाई तुरेन गी अखोयगी तुरेन दुना सिदागी सुम चक्रनिको कोई चटपे हाइदि फजबा मफम गमा थोंदु लानथो कारुमदा फजबा मफम लैहे हंगो मैम अदुना सोमदा चटपे लमेन अम लेरे अदुगा सोमदा चटपे लमेन लेरे अदु सोमदा सुम चखरखरगा टिक फार्म लै हाइको अदुइदो मैम येंगोरसि मैम चंगासि मैम सि लेरेको होय टिक फार्म से मैम सिदा अखोयगी क्रेजिंगी मनुंगसिदको मी मैम अमा अखोय हिंगोन तौरगा अखोय कक्चिंग मचा मैम अमा सि लै मैम थैना मी तादबा हाइदो अदुदि ओइदे मीदि अदुम मैम अमा ताइ हाइतारेने हिंगोन तौरगा को आसिदा उबिदिबा सोमदा उबिदिबा मैम से क्रेजिंग आई कबा दिउ खले होय मैम दai अखोयगी शॉर्ट मचा अमतंग येंगनजरके अखोयगी क्रेजिंग की फिबम से अदना मेंग तामिनसि मैम Malang shaklon lo Chai gilay na may kay shunday Shunday thong na ba Uko tamoy ko yung koy ilena gena Hello guys, मैम अदुना अखोयजी तो मनुंगसिदा चंगागा कई लेबनो दो येंगमिनरोसि मैम तमजुनसन दो लाकनिना हाइबने तमजन साव यादे चंगे अखोय नंग लाकबो ngaरि किन किंगदो अदुनि सुरुफो लाइरा अम्मा सारायो
ꯂꯣꯏꯔꯦ ꯁꯤꯗ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯧꯖꯤꯜꯂꯁꯤ ꯑꯗꯣ ꯀꯩ ꯇꯥꯕꯅꯣꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯈꯪꯖꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯩ ꯁꯤꯗ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯐꯥꯔꯝ ꯅꯪ ꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯀꯤ ꯐꯥꯔꯝ ꯇꯧꯔꯤꯀꯣ ꯁꯤꯗꯩꯁꯦ ꯃꯌꯥꯝ ꯁꯤ ꯄꯥꯟ ꯍꯧꯔꯦ ꯑꯗꯣ ꯃꯁꯤꯡꯗꯤ ꯐꯥꯗ꯭ꯔꯦ ꯑꯥꯗꯕꯨꯗꯤ ꯃꯁꯤꯡ ꯐꯥꯕ ꯌꯥꯎꯔꯦ ꯕ꯭ꯔꯣ ꯁꯤ ꯀꯩꯅꯣ ꯈꯪꯕ ꯁꯤꯕꯨ ꯆꯨꯖꯥꯛꯂꯅꯦ ꯆꯨꯖꯥꯛ ꯅꯠꯇꯦꯗ ꯀꯩꯅꯣꯝ ꯀꯧꯕꯅꯦ ꯁꯤꯁꯦ ꯆꯨꯖꯥꯛ ꯅꯠꯇꯦꯅꯦ ꯃꯔꯨ ꯆꯥꯕꯤ ꯌꯥꯕꯗꯨꯅꯤꯅꯦ ꯀꯕꯣꯛꯅꯦ ꯁꯤ ꯀꯕꯣꯛ ꯀꯕꯣꯛ ꯄꯣꯠꯁꯦ ꯑꯩ ꯍꯣꯏꯅꯦ ꯀꯕꯣꯛꯄꯨ ꯃꯃꯤꯡꯗꯨꯅꯤ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯌꯥꯝꯅ ꯑꯁꯤꯁꯦ ꯃꯃꯤꯡ ꯈꯪꯉꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯀꯃꯦꯟ ꯂꯩꯕꯅꯤꯅ ꯀꯩꯝ ꯋꯥꯠꯄꯤꯗ꯭ꯔꯦ ꯅꯣꯏ ꯍꯥꯏꯗꯕ ꯇꯧꯏꯀꯣ ꯃꯌꯥꯝ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯕꯗꯣ ꯅꯣꯏꯅ ꯀꯃꯦꯟ ꯁꯨꯛꯇꯧ ꯇꯧꯕꯤꯔꯛꯇꯕꯗꯣ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯃꯣꯏꯁꯦ ꯄꯤꯂꯔ ꯑꯣꯏꯅ ꯌꯨꯡꯈꯠꯂꯦꯅ ꯑꯗꯨꯒ ꯌꯣꯠ ꯆꯩ ꯍꯥꯞꯄꯤꯔꯦ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯇꯌꯥꯔ ꯍꯥꯞꯄꯒ ꯁꯟꯗꯣꯛꯍꯜꯂꯦꯀꯣ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯒꯤ ꯑꯥꯗ ꯄꯤꯂꯔ ꯌꯨꯡꯈꯠꯂꯤꯃꯦ ꯃꯅꯨꯡꯗ ꯈꯤꯇꯪꯒ ꯊꯧꯖꯤꯜꯂꯒ ꯌꯦꯡꯉꯁꯦ ꯁꯤꯗꯁꯨ ꯐꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯁꯤꯗꯩꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯥꯏꯁꯤꯗꯒꯤꯀꯣ ꯍꯩꯅꯧ ꯑꯃ ꯍꯦꯛꯑꯦ ꯑꯗꯨꯒ ꯆꯥꯁꯤ ꯃꯌꯥꯝ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯒꯦ ꯁꯤꯜꯂꯦ ꯁꯤꯗꯩꯁꯦ ꯂꯝꯕꯤ ꯂꯩꯇ꯭ꯔꯦꯅꯦ ꯑꯦ ꯑꯁꯨꯝꯅ ꯀꯣꯏꯔꯦ ꯁꯨꯝ ꯀꯣꯏꯔ ꯆꯠ ꯌꯥꯏꯌꯦ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯥꯏꯉꯪ ꯐꯥꯝ ꯁꯨꯃꯥꯏ ꯂꯝꯕꯤꯁꯤ ꯍꯥꯏ ꯐꯖꯕ꯭ꯔꯥ ꯆꯠꯂꯨꯁꯤ ꯅꯪꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯦꯟ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯧꯖꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯎꯠꯇꯨꯗꯤ ꯂꯦꯝꯃꯤꯁꯨ ꯁꯤꯔꯝꯅꯤꯗ ꯀꯣꯞꯆꯗꯃ ꯊꯧꯋꯦ ꯏꯪꯅ ꯁꯨꯔ ꯌꯦꯡꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯖꯈꯤꯕ ꯄꯤꯛ ꯐꯥꯔꯝ ꯍꯥꯏꯇꯥꯔꯦ ꯄꯤꯛ ꯐꯥꯔꯝ ꯂꯩꯕꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅꯦ ꯀꯔꯤ ꯀꯨꯝꯁꯤ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯦ ꯁꯦꯡꯃꯥꯏ ꯇꯨꯔꯦꯟꯁꯦ ꯒꯥꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯁꯤ ꯂꯝꯕꯦꯟꯁꯦ ꯑꯗꯨꯒ ꯁꯤꯗ ꯄꯜꯂꯤꯕꯁꯤꯅ ꯍꯟꯗꯛ ꯏꯁꯤꯡ ꯆꯥꯎꯈꯤꯕꯗꯨꯒꯤ ꯁꯤꯡꯅꯥꯡꯃꯩꯅꯤ ꯑꯗꯨꯅ ꯁꯤ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯦ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯒꯤ ꯑꯣꯏꯅꯔꯣꯝꯗ ꯆꯪꯈꯤꯕ ꯂꯝꯕꯦꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯦ ꯑꯗꯨꯒ ꯀꯩꯀꯩ ꯂꯩꯕꯅꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯁꯪ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯎꯕꯤꯕꯤꯔꯣ ꯆꯤꯡꯊꯛꯇ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ ꯑꯩꯈꯣꯏ ꯁꯦꯝ ꯄꯥꯟꯕꯤꯒ ꯑꯗꯨꯒ ꯁꯦꯝ ꯄꯥꯟꯕꯤꯒ ꯑꯗꯩ ꯑꯉꯥꯡ ꯍꯩꯖꯥꯡ ꯁꯤꯗꯩ ꯐꯥꯝ ꯇꯧꯔꯒ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯖꯗꯕ ꯆꯥꯅꯉꯥꯏꯅꯤ ꯈꯜꯂꯒ ꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯁꯤꯗꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯇꯣ ꯑꯗꯨꯒꯤ ꯐꯥꯔꯝ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯥꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯆꯠꯂꯁꯦ ꯆꯠꯂꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯏꯀꯜꯗ ꯇꯣꯡꯈꯠꯆꯔꯦ 나와 이스틴 그러면 그냥 잘 나기고 도움도 여기저래
ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯂꯨꯕꯗ ꯂꯥꯏ ꯑꯗꯨꯏꯗꯨꯃꯛꯇꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯣꯡꯃꯟꯁꯤ ꯑꯩꯈꯣꯏ ꯒꯦꯠꯁꯤ ꯂꯥꯟꯊꯣꯛꯆꯔꯦ ꯁꯤꯗꯩꯁꯦ ꯑꯩ ꯀꯩꯅꯣ ꯀꯦꯔꯦꯖꯤꯡ ꯆꯪꯉꯝꯕꯅꯦ Hello guys, ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯉꯥꯛꯇꯪ ꯁꯛꯆꯔꯝꯕꯅꯦ ꯑꯩꯈꯣꯏꯁꯦ ꯏꯌꯥꯝꯕꯁꯤꯡꯒ ꯏꯁꯩ ꯁꯛꯃꯤꯟꯅꯔꯝꯕꯅꯦ ꯑꯗꯨꯅ ꯌꯨꯝ ꯍꯜꯂꯅꯤ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ Hello guys, ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯁꯤꯜꯂꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯀꯣ ꯀ꯭ꯔꯦꯖꯤꯡꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯅꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ